Babysana misi, landhoni Romita amasung warden anigi bell hearing asi pangthoklagani. Kanchipurda laiba Standard Robert Higher Secondary School gi mahairoi ningthaujam Babysana na school asigi hostel da thauri yanduna sijabani haiba thaudoki matangda police na register tawduna lokhatpa case ka mari lainana fadaga judicial custody da thamlakliba mioi manga gi manungda mari gi bell hearing hayeng chief judicial magistrate Imphal West ki court pangthokadari case asidagi bell pibinaba haijarakliba aduna school sigi founder amasum principal Farazam Ongbi Longjam Ningo Landhoni Mapuraiba PS Ibohal Kanchipur School asigi administrator oibi mahaki masanupi Farazam Ningo Karam Ongbi Romita Mapuraiba K Raja Kwakaithel Tiam Laikai hostel gi head warden Kamai Irin Apokpa Kamai Kumar Langthabal Singtak amasum warden Nomaithem Jitin Apokpa and Kiroda Yeskul Mairangkhom Sawaijam Lairakni. Hayeng court asida hearing pangthokadoriba mioi mari gi bail petition sing asi makhoi marina numit kharani gi mamangda tongan file tawnarakkhibani. Adubu PS Landhoni amasum masanupi Romita di ahanbada session judge Imphal West na anticipatory pre-arraignment bail piramlaba matung kona reject tawkhibani. Anticipatory bail reject tawkhraba matungda makhoi ani na police ta tha asigi ahumda surrender tawbadagi faraga police custody thamlaklaba matung tha asigi taruk-tagi ngasi fawbada judicial custody da thamlaklibani. Makhoiba police na judicial custody da remand prayer tawraduna numit tuda puthorakhibada makhoigi maikhaidagi bail pibinaba haijarakhi adubu court na reject tawkhibani. Amaromda Kamai Ilin amasum Jintinsu Session Judge Imphal West ki court da anticipatory bail pibinaba haijarakkhibada court asina reject tawkhibani. Masigi matung mamang thagi kungamari da police da sangjabadagi faraga mathangi numit July 15 dagi police custody da numit 15 ni thamnamlaga tha asigi 9 dagi judicial custody da thamlaklibani. Khatawa pongai minasi.